Sakhangdaba Asiba Haksang Aman leirame hare Masagi sahi kunthra mangatagi da nipu phawbugi manungda oigadaba phut mangaga jitaruklong wangba nupage Asiba Haksang ama ngasayo pung 13 ka minute nipu mangarom tarapada minuthonggi nopok thangba sarukta leirame Poropat Police Station na Asiba Haksang adu lokhalaga sakhangdok nabagidamak Jenims ki mokta thamle Asiba Haksang adu thasagi 12 gi nuthil pung ama phawbugi manungda claim toroktragadi haunabi matungina mathau mangam pangthokragani hare Lanjen aduna lairiba IDP sing sahi ahum phadringida masa masagi mayumda hanjinaba center na honagadabane haina MP angomsa bimol na phongdokre Manipur da thokliba irang asi sahi ahum phadringai mamangda lanjen riba sing masa masagi yumda hanjinaba center na puksel seng na honagadabane haina MP Dr. angomsa bimol akoijamna phongdokre wafam ase hojik sathariba parliament ki ningthamifam asige ngasi phomkiba session gi 0 hour da mahana house ki puning singsiladuna phongdokhibade 0 hour ki khudok chaba lauraduna MP Dr. angomsa bimol akoijamna Manipuri amasu English londa phongdokhibada kumja 2023 gi May 3 dagi haurakpa irang asina maram oiraga mioli singkia lanjena duna leire makoi singasi masa masagi mayumda hanjanjarage haibada lenga na tiar gas cell kapa amadi phu chaiduna tanbagi phibam amada leire lenga ki khongthang ase lana lamjing khraba kuki phurki mioi kangbu kharana su lanjena ribase masa masagi yumda hanjanba yaroi haiba aduda mateng pangsindo oina thokle aikoina kawrodabadi maraibak thiraba lanjena duna leiriba iraicha sing asigi awaba phibam lengakna makhoigi thaudang pangthoktabadagi oikibani haina phongdokpagi mahut makhoibu yumda hanjindanabagi thabakta mateng pangsinbagi asauba mamitai Mase punamak laibak thiba amani haike Hauzik lanjena tuna mioi lising kia awaba phibam amada relic camp singda sangjafam lauraga leire Manipur gi irang asina sahi ahum phadringai mamangda makoi singase masa masagi yumda hanjinaba center na puksel sengna transparent oiba thorang ama puthokadabani haina MP Dr. Angomsa Bimol akoijamna house reporting singsinke Ngasigi benna mahiroi Thomlamba gi makha taba pau pijare Ben Thomada IDP Mahiroi ama sire ama sokle Gasayuk pung 13 makairom taba matamda Imphal Police ki Lamlai Police Station ki manuk sanba sawom pungda Imphal omdagi yangna thorkiba ben amana Thomada IDP Mahiroi ama sire ama soktuna sajiwada leba babina hospital da laikanari haire laibak thiba thaudo aduda laikhidraba Mahiroi nupi masa adugi mamingna ngangbom sanathoi apokpa soba kawi Singarel Success School da hauze class 5 tamlibi Mahiroi Loinana irang asna maram oiraga ukrugi sana kaitheldagi lanjelaklaka sawambog relic camp ta leibani hairi atopa soklaba mahiroi nupi masa adugi mamingna sagol sam lanchenbi apokpi naubi kawi wairi mamang lekai dagi lanjelaklaka sawambog relic camp ta punna leimina bani hairi mahaksu section school da class 3 tamliba mahiroi ni ngasiasi laikhidraba ngangbom sana thoina mahaki final exam piramlaga school dagi mamanabi ahumga loinana relic camp tamna halakpagi lambida Imphal Thoraki Ben Aduna, Thomlamba Hanna Yanglamdana Yamna Yang Thoroga Satke, Taudo the Manak Nakpada Lady Musing the Soklaba Mahiro, Ani Adu, Babina Hospital, the Pukatuna, like a Nabahonabada, Sanatoi, the Lambida, like a Nabagam, the Lake Kidabane, Taudo the Senate Ben Amasung driver, Adulam Lai Police Napaga Krehide. Chingi area Chingi Tongadba budget demand Tauribasi Manipurgi administrative structure the threat Tauba Oina Uro the Banehina haidorakle Manipurgi Chingi area Chingi Oiba Tonganba budget ama Sembagi Mayokta retired district and session court just na lusingba tim amana Indiagi President Draupadi Murmuda representation ama pisin Kibadugi Matangda Amohana Kananaba Tribal Youth Council Manipurgi Maikaidagi Apple Torakle Tribal body asina thoki by statement amagi batungina separate hill budget asilam the Masigi Chingi district singda matam sana development gi gap ama leiraklibasi kokhanabagi damaktane hariba dimana si Manipur gi territorial natraga administrative structure da threat tawbani haina lauroidabani Chingi tonganba budget sembaga mari leinana November 13 ta Bharat Sarkar gi Union Finance Ministry na thokiba office memorandum aduga mari leinana masigi matang da hena yetna masu hegalakle retired judge asigi maikaidagi hariba khongthang asina hojik leidiba constitutional protection amasung state mechanism da akaiba pigani haibasini adubu tribal body asigi maikaidagi hairibana asigumba nungnaningai oiraba wafam nasi sumdaba
amane Manipur si hauzik president rule gi makhada lairibani loinana state budget asisu center na sem saribani amasu approve tawribani maramaduna singi tonganba budget ama semagi matangda India gi president da memorandum ama pisin kibadu governor bypass tawba natraga Indian constitution gi article 371 c violate tawbugi wafam amata laite hauzik lairiba arrangement asigi makhada federal structure asi aduma kaidra lairi singi tonganba budget ama semagi wafam asi tribal youth council Manipur na mapung phana saugali singi oina tonganba budget ama demand tawba haibase Manipur gi scheduled tribes singi legitimate oiba demand ni hairaduna stakeholders singna hairiba matter asi yamna section na amasung mayek sengna approach tawnabasu taksille hairi anti-social elements sing amasung organization singna miyamda kihan khanganbagi thabak khudakta lepkadabani haina CS na phongdorakre lamdam asigi lobunga nasalliba citizens singda anti-social elements sing amasung organization singna kihan khanganbagi thawong sa thaba yauna santi thugaina bohonabagi thabak thawong sing khudaktagi lepkadabani haina Manipur sarkar gi maikaidagi akanna ongda warning tawkhre Manipur sarkar gi chief secretary Dr. Punit Kumar Goyal na thokiba section warul amada hairibana organization kharana state asida longak nasalliba citizens singda kihan khanganbagi thawong se chathaduna santi thugaina bohonare haibagi report leire na hira masiga marilena Manipur police na asiguma anti-social elements sing asiga mathakta action lokatpa hokre citizen amagi safety amasung security da kihan khanganba amasung khudong thiba nanghana bohona bahaibase state amasung masigi miyam gi mayokta tawba thabakne kanaguma lanai music group natraga organization amatana state asigi artist sing gi activist sing yauna lawful oiba cultural amasung economic gi oiba thabak thawong sing da athengba piba natraga dandi piba gi hak amata laite baramaduna kanaguma lanai music natraga organization singna asiguma nungsi sanana leminariba sing asida kihan khanganbagi thawong sing sathabada chenaram thoklabadi logi matungina akanba cherak pigane miyamna su asiguma kihan khanganbagi thodok sing nam haduna sel khaiba natraga singlaningai oiba activity singi report lairabadi khudakta manak nakpada laiba police station da report tawnaba sarkar gi maikaidagi appeal tawri lamdam asigi miyamgi punsi amasung lanthumda akiba pibada chenaba sing adu sabsaba action lawgane government gi maikaidagi su mamang the home department gi makhada anti extortion cell link khabani hairaba anti extortion cell asigi toll free number 180020233226 da report tawba yagane hairaba anti extortion cell asi pungkun mari subna mathau tawri paw pirak pasingi masak maming confidential oina thamgane Manipur sarkar gi maikaidagi lamdam asigi miyam ngak sengane habagi commitment adu piri hairaduna citizens singna asigumba unlawful elements sing asigi mayokta amatoina lemindana ba appeal tawri loinana state government lamdam asida santi tangtulai taba amadi state asina saukhat thaurangi thabak thauram singda hena kumang sauksinna ba paikhatleba thabak thauram sing asida miyamna mapung phaba cooperation pina basu appeal tawri hari Saisakpa Sadananda sahi ani film kumba amasung isai sakpada athingba thamle haina KCP PWG na phongdorakre Sister Foundation ki thodang puriba Hamom Sadananda amasung Sani Simre ani numit 8 ni ki manungda lupta sangjar kadabani loinana saisakpa Sadananda si sahi ani film kumba amasung isai sakpada athingba thamle haina KCP PWG MC Unification ki PRO sing khaingan bana thadrokpa zero amana hairi Zero cinema na hairibana haukiba sahi 2023 ki May 3 dagi haurakiba Kuki amasung maitai anigi lan asida KCP PWG gi athauba kaya thawaina potapi khre kaya amana soinaiba punsi oihauri kaya amana yegnabagi makhutta takhiba kaisum sangda awaba khangle lalasina maram oiduna mayuma kai lan thumbang khiduna relic camp ta awaba khangliba kaya su yauribani sera asida tongan ba India langa ki policy sathari aikhoi masel amaga amaka khananaba lalong kya sathari tangka asida lairiba civil organization CSO kharana kumai harau silli khara amana rally general strike darna tawhanduna tongan ba issue sagatle thawong asina aikhoi maitai singi lingjen manada badu uthokle manamaduna lisang sinna mikha ponduna lakle Thawong sing asida lupna tumina laithokpa ngamloi ngasi phawda lupna maitai aikhoigi identity culture amasung integrity ngaktuna lakle maramaduna hairiba sing asigi mayokta leiba thabak thorom khudimak lupna haksinna lawi handak pangthokiba sangai festival asida tahaidaba uhoidaba thabak thorom kya pangthokpagi dama laibak miyam khangna festival asibu sinbada senaba singi mafamda KCP PWG ga punna satminariba lup singi maikaidagi senariba miyoi sing asigi mathakta athingba thamle haraduna Sister Foundation haiba sigi thaugai puriba Hamom Sadananda amasung
Sani Simre Hariba Mioy Ani Asi Numitare Niki Manung the Lupta Sanjara Kadabane Loinana S Sadananda actor singer asi film Amadi Isai Partina Sahi Ani Atingba Thamle Makatana Amiki Makada Leba Saisak Pising Amsung film for a Manipur festival Asida Sarugyaro actor actress sing Mako sing asi Lupka Wakal Taminadriba Power Isai Sakpa Film Kumba Masung Namba Matayaroi Hariba Mioy sing asi Numitare Niki Manung the Lupta Sanjara Kadabane Loinana Amiki General Secretary Bayang Danazoi Film Forum Manipur ge Chairman Amadi BC Kangemang Kulesor Laimayum Surjakanta Sarba Hariba Hum Asina Lupta Namit Mangani Manungu Sanjar Kadabane Asukwa Riba Tanja Sida Iram Damasigi Amatanga Heritage or Riba Culture Asibo Mang Toglabadi Lup Natumina Lay Tokloi Mapamatam Yeng Dana Akademi Yeng Sanglagani Haide Lamdamasigi Iong the Sajaba P Singna Academic Session 2026-27 Degi School Gi Uniform Oi Hanaba Warep Laure Haina Mayeng Bom Somorjina Pongdora Kray Academic Session 2026-2027 Degi School Gi Uniform Lamdamasigi Iong the Sajaba P Singna Mahot Sinduna P Sabi Singi Pisa Kona Nilhalasi Hana Mahiri Lup Taruki Apunbat Subcommittee on School Uniform Iong Pigi Maike Degi Thomlakle Waphamase Ngasi Kaisampata Leba Desam Gemay Loisang the Pang Tokiba Paumi Singa Unaba Mada Subcommittee Sika Convener Mayangbam Somorjet Maintain a Pondo Kibane Paumi Singa Unaba to the Convener Mayangbam Somorjet Maintain a Makatana High Young Pina Mahiro Singu Uniform Oina Sizinaba Hibasida Subcommittee Siki Mihut Sing Yauna Tongan Private School Association Kiana Sarugyaduna Apunba Mipama Mangarang Manipur Press Club the Pang Toke Mipamada the Sarugya Kiba Musing like Yanaba Amata Yaudana Class at the gate Hauraga Mahiro no piecing that set liver pane ase Lambda Masigi Iong the Sajaba or in a soidana set behind a whatever nake Laukiba whatever Asi Lambda Masida Lady Belangaki School Sing Yauna Private School Sing Nanga Nasanabo Honabio Lambda Masigi Sabilon Sakut Padamasina Asabomateng Ama Oigane Iong Pisariba Singer su quality labor piece Habagalona Ka Hana Mamal Hangana Yondana Basu Apple Tauke Unity and Diversity ki theme da mitei Kuki Pangal amasung Naga ki Mahiroisin punna platform amata da sarugyami naduna pangthok minakre Kangpukpi district ki manung sana Mapau Jingtun Khulda mitei amasung Kuki Purup ani ki Mahiroising na platform amata da sarugya duna thorom pangthok minakre Thauram madungarang Sorsia Christian College amasung Mapau Jingtun Village ka khusamnaraga Mapau Jingtun da leiba Needy Home Academy NIC ki campus da pangthokpa Peace Initiative Program amada mitei amasung Kuki ani ki Mahiroising na platform amata da sarugya duna pangthok minakibane Thauram adu da masagi sahi samaga sumna taruk suraba Reverend RIU NIC Dean of Students Tuition Raman Retired IAS Officer Dr. R.K. Nimai Amadi Manipur Public Service Commission gi Hanagi Member Dr. Lukho Punin Singba Miyoi Kiara Sarugya ki Haire Thauram adu ki Puning Singsininga Oiba Tangkak Haraga de Unity and Diversity ki theme da mitei Kuki Pangal amasung Naga gi Mahiro Singna platform amatada Jagoi Isai yauna tongan ba culture ki Thauram Sing lan thokiba adune madugi matung Sorsia Christian College ki Mahiro Singna Unity of Manipur haiba theme da short drama amasung khudol tamke drama adu Manipur ki irang asina maram oiraga tokhai tanabagi awa mesa amasung Purup Masel ki marakta amohana thajaba saganabagi wari da yumpham oiraga sanakhibane loinana Needy Home Academy ki Mahiro Singna relic camp ki mahot classroom amadi barricade ki mahot playground haibasida puning singsaninga oiba isai amasung khudol tamke Thauram aduga mari lainana Dr. R.K. Nimai na phungdokhibada Manipur da mahausa gi tangdulai taba phibam da hanjilaknaba mapau jingtunna laurakliba khongthang asi mai paktuna state asigi tongan ba mafam khudimakta khongthang asigi matau tamnarakpo oisano aikhoina khangadabadi Manipur gi irang asi atopa lamdagi lakko miyoi singna losinduna development porakpa ngamloi habasini Manipur da leiriba akhoi khudima amatoina thabak tauminaraga mahausa gi tangdul aitaba phibam da hanjinba ngamnaba honabaga loinana development su porakpa ngamgane aikoi gi problem atopa mina warusin porakani haina ngairaga leirabadi ahongba amata leiroi aikoi khudimaki punsi mahing phagarhan gi hairabadi kanglo phuruk ki khenaba yengdana punna jarminaba mathau tai masina Manipur asi khwaidagi khumang chawsinba state ama oiba ngamlakani haina Dr. R.K. Nimai na makhata na phongdokhe Citizenship right na Myanmar dagi illegal immigrant kaya pusilaktuna mitop singna khundaba lamdam ama semgalakibani haina MMTU na phongdokre Manipur da khundaragliba Kuki jo singi hereditary gi oiba chathang puthang na ningthau oibagi chanabi citizenship right asina
Manipur ki Chingi lamdam singda Myanmar dagi changlakpa illegal immigrant kaya pusilaktuna mitopna khundaba lamdam ama semgalakibani haina MMTU na thadrokpa zerol amana hairi zerol sina makha tana hairibana 1976 da citizenship chanabi asibu pungut muthatnaba lenga na warep laukhrabasu ngasi phawba ek asibu political gi oiba khudong chaba yenglaga hingat handuna thamle kukijo singi sanariba citizenship ki chanabi asiga nagapur ki oina khul singda ningthau lebagi chanabi asiga manade singda khundariba naga isilnaw singda susing amasung tam animakta Myanmar dagi leptana sangsilakliba illegal immigrants sing ase thingna bahonabada punna thodang lawminase takhul naga singi khul singda khul gi ningthau leriba asidi di Manipur Village Authority in the Hill Area Act 1956 ki makhada social cultural practice ki damak laibani asidi Manipur gi ariba khul phayeng sekmai androna singbada leiri takhul naga singi village council ki head ama oina ningthau singna oirabasu ningthau gi dictatorial power leite democratic oiba maong the village council na village asigi welfare development socio culture ritual gi oiba thorom sing pangthok sabani aduga amarom da Kuki jo singi citizenship ki chanabi asidi special privilege samadi authority punamaki khudong chaba lauraga ningthau na dictatorial oiba khul adugi lampunamak ningthau gi mingda lei amadi tawning ba tawi ningthau aduna yadaba amadi pamdaba mi khul aduda leiba yade khul adugi oina center amasung state lega na thadrakpa welfare amasung development gi senpham sing ningthau adugi khutta lei samna harabada Kuki khul singi ningthau sing asi monarchy amadi dictatorial gi asupa power lei Kuki jo singdi ningthau amagi masana pa mari manga poglabasu loinamak ningthau oidaba yade habagi chatnabi lei masigi mathakta di Manipur Legislative Assembly Hill Area Order 1972 bu semdok semjin ontho onjin tawduna ningthau gi hereditary nataba nupa amasu atopa khul ama semgatlaga ningthau oibagi chanabi se chatharakle masina maram oiraga anauba khul kaya semgatliba khul singasigi khunmi oinabagi damak yum thangnariba Myanmar dagi mitop chakiya Manipur da pusilaktuna leptana khunda silakle mapandagi changsilakliba mitop singasi India lenga na voter list da hapsinduna vote bank ki tamak yokhatuna thamle mitop singasibu India lenga na India da chanariba logi wangmada SD list da hapsile SD gi list da hapsile basigi mathakta Myanmar dagi changsilakliba phurup macha singasibu konsinba yanabagi damakta any Kuki tribe haiba tam amasu chanari amarom da citizenship ki chanabi si Manipur lenga na 1967 da muthatnaba warep laukhre warep adu India gi president 1967 gi June 14 da chananaba warep ayaba pirakre loinana June 20 da gazette notification thokre makhatara 2024 gi February da pangthokiba Manipur Assembly gi mifamnasu citizenship ki chanabi muthatnaba warep laukhre citizenship ki chanabi asigi makhada Manipur da hengalakliba Kuki jo ki missing ase 1991 dagi 2001 phawbada normal oiba sang dagi sada nimpu hengat hanki haide